सुबह से दी यामना नौरी से दी रिलीज फाउ ताउद्री से दी इसी की ब्लूइंग पियांस की म्यूजिक एंजल को ओइबनी बा इसी की आई बरो बोइटोन अथवा वहाना म्यूजिक कंपोज ताउगी बा इसी वहां आई अथवा इसी ने आई याम को तो जगे Moving beat kita mau sampai tahu baku bapa. Ya biro ya gira ya gira lo ta gira ta Arroy penonton, nah benar-benar kasi sindi lagi buat ngajar banyak apa, jago salah bag hal lagi sini. Loi hadinde, jago sante, pena sajekige.
ꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯃꯨꯛꯇꯪ ꯏꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯆꯒꯦ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯗꯦꯕꯤꯌꯥ ꯍꯥꯎꯕꯝ mayam betul nona kurumjari ngasi wangkai kethena sangbi nupi manungna sunjaba isaise matungda sungin hena chawa sumbi bo yo hena hairangge ni hoina ahan isaise mamangda phamiba mayamda dedicate tawge tasingna makki pakhang le sabida tawgadam ne to ngasi de asal asin ma jinoi tawjarage
ꯑꯗꯣ ꯍꯦꯟꯖꯨꯅ ꯍꯥꯏꯁꯦ ꯑꯩ ꯁꯛꯈꯤꯗꯕ ꯀꯨꯏꯔꯦ ꯇꯁꯦꯡꯅ ꯂꯦꯅꯨꯡ ꯂꯣꯟꯆꯥꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯍꯥꯏꯖꯔꯒꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯁ꯭ꯂꯣ ꯆꯠꯂꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯏꯁꯩꯁꯦ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯄꯥꯈꯪꯁꯤꯡꯗ ꯑꯃꯨꯛ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯒꯦꯀꯣ ꯅꯣꯏ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯀ꯭ꯔꯁꯁꯤꯡꯗꯨꯗ ꯏꯁꯩ ꯑꯁꯦ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒꯦ ꯇꯥꯗꯤꯌꯦ ꯈꯔ ꯍꯧꯅ ꯀꯩꯕ ꯑꯩ ꯁꯨꯡꯇꯥ ꯇꯥꯗꯦ
그거 남자기 thầm cài bên đi mà thì em hàm kìa anh em sẽ khôn thì cây nó bao 에 세상 만나는 고원을 오고 순간 돌에 속동담이 되게 누나 말했다면 고원 시각이 딸키가 골키가 야오라고서 나쁘요 아도 이제 무시나가 낙다 성사버제 좀디 좀 더더니 얌나 이제 못하는 거 마야는 딜랑링네가 아랑 미세서 아랑 미세서 하야니도 더모이 가이브 미누가 아랑 미세도 그 아닌가 뭐이가 이리 좀 간더라 ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯣ ꯊꯃꯣꯏ ꯀꯥꯏꯕꯁꯤꯡꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛ ꯍꯥꯞꯆꯒꯦ ꯏꯁꯩꯁꯦ ꯑꯩꯅ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯐꯤꯜꯝ ꯑꯗꯨꯗ ꯁꯛꯆꯈꯤꯕ ꯏꯁꯩꯅꯤ ꯃꯇꯦꯛ ꯑꯃꯈꯛ ꯁꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯀꯥꯏꯅꯕꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯒꯦꯀꯣ ꯀꯥꯏꯅꯔꯕꯁꯤꯡꯗ Mày xin mời ta đi đâu? Chúc năm mới mãi mới đi vào cõi khơi đi mất chỉ thôi hụt chỉ cái khăn bao con đó bay đi trôi tất cả đi